Hauji hauji malemgi oina santoragliba laina laichat COVID-19 hariba laina asina maram oiraga Manipur dasu Manipur government na akan bajeksin thorang lokhatpiri lockdown asida mipum khudima yum dagi mapal thoktana laina laichat asibo maithiba pinabagidama langtaknana leiringai cherak asida aigi punsida thokpa aduga oirakiba wari matek amakak miyamda paudamjari. Prime Minister Narendra Modi has asked the people of India to take the lockdown announced to control the spread of coronavirus seriously and duly follow instructions. Government imposes Manipur lockdown in view of COVID-19 threat. Manipur ki miyam na yumdagi mapan thokpi danaba Manipur ki Chief Minister N Birena appeal tawkre. Lockdown leirabonina matam kharadi dum sidaisa dum leirage ko anabase sum henjalabonina angang nupi duga yam chathuhalano duga ima hoju chatok potokoda mina hari sing do phajana mark supa ke doba ka haina lauri koli mayam do phajana laga chatnaba tawroi ma hoju hoi phajana section na keno tawro koi ma hoi ai thame ma Nate karino noi na khali sipo ha kataura ke noi po mapalam ta leiraka tholak paya tapato sarkar na yamwana silaka kono tauraka thola e matam khara khaki mayam ki phanapa atuka noi na sana sa ki su phanapa quarantine tauraka lei pasita noi hensang hautre immune system solati kono taurani papong peren ki pungning chingsin chari kareno noi na papong ki pungning asok yam na chingsan ningi se ha kato pakino pa lamtam sita yam cheksan na ing na tapna laisa pa akoi nong mata pungning chingsan ke se ngam ta lai re atuka noi na papong ki pungning pangching ta chingchale pori makta ta pampio to taure ne noi atuka kono ne quarantine center ta lai ra ka noi isai ka saktana gintar ka khong tana tauri tupo noi na ato ta lai ri tupo noi thang ching kara aga kaupru sing kara ka hol tauri ro natraka pai tauri ro na sak sing tukane ising pata lai pangamu hemala tana ingkhalak pata kasu hen pote ngau pa akoi sune yam ngau re ai sahola kanu ko ai saurate ne noi pharak tane he asumna COVID-19 laina laichat asina maram oiduna mipainaraba langtaknaraba ireisa mayamda karisu pangjadraba haijadraba aigi video matik aduna miyambu mikup amata oirabasu momon minok tamhanba ngamjaba asina miyamgi thogal kharata oirabasu tawjari khanjaduna pukningda harauba nungaiba kayama fauje loinana aikoi khudima khongpham chetna leptuna COVID-19 hariba laina laichat asi maithiba pirasi